आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Rajapala Ganeshan hairi Manipur asi masak ina khulaba kala sanskriti laijabalamdam amani Kenga Social Justice and Empowerment Raja Mantri Pratima Bhaumi ngasi Imphal da Skill Development, Rehabilitation and Empowerment of Persons with Disabilities ki Anoba Composite Regional Center amasanga gani amasung Ngalsial Matarasna chingna hairi Baratna kaidangoi da su atop laibak singda kaihoba tauroi adu bahorok labadi paukhum pigani Laibak asna COVID vaccine dose koti samaga yankai yongna kapna bahona ringai serak asida Anoba corona variant thorak le hairibasina amuka sunungnang bapo halle phibam asta ikoina tabiriba miyamda hek yabamaki athu matamda vaccine dose una kapthok pinaba masung atopa miyoising vaccine kapta mateng pangbina ba apil tawjari laisat asi ngakthona ba asama thawang ahumasi inbiu face mask upiu puttaruki social distancing thambiu mai mit amadi khutsa seng hamdok piu COVID-19 amai lene ba ipaw sing dambak national helpline number sing 0112397 8046 amasung 1075 ta aduga Manipur gi helpline number 03852411 668 amasung 18003453 ta phone tawbiyo Hauzik mapungoi ba paw Rajapala Ganeshan hairi Manipur asi masak ina khulaba kala sanskriti laijabalamdam amani lamdam asta kanglup kayana punna khunda minabana raija asi apikwa bharat amage saktam ne hane lawbasu yai Imphal Palace compound lebe Maharaj Chandra di auditorium da ngara raija gi art and culture bibhag na sinduna pangthokhiba Tamil namasung Manipuri cultural conference thorom da wangang bada Rajapal na hai Manipur amusu Tamil Nadu raija anigi marakta amana amagi saitra amade kala sanskriti gi lamda khangana ba honabagi tangai fadabalai Magna hai Raija asigi saknai rebi aibi amati kala sanskriti gi lamda sakhona bhanabada ajoba thodang laurambi Maharaj Kumari Binodini gi maramda Tamil Nadu gi miyam ni thina khangana bhanagani Tamil gi Mahakabi Subramaniam Bharati gi maramda su Raija asgi miyamda hena khangan nimbagi apamba su mahangna phongdokhi Tharomda wangang bada Mukhyamantri Nongthoman Biren Singh hai Tamil amso Manipuri cultural conference asna lebak asigi amatta oiba apunbi sakti du utli masina raija ani amana amagi maramda ningthina khangna bhona bada sauna mateng oiragani Sri Biren hai mathang zahigi February thada saknari bi aibi Maharaj Kumari Binodini Devi bu Tamil Nadu miyamda masakta kani masigi damak maki maramda wangang naba speaker yauna Sanskriti ki team Raja Sarkana Tamil Nadu da thagani Kenga Social Justice and Empowerment Raja Mantri Pratima Bhaumi ngasi Imphal da Skill Development, Rehabilitation and Empowerment of Persons with Disabilities Anoba Composite Regional Center amasanga gani Anoba Composite Regional Center asige permanent building amasana bagi damak Raja Sarkana lam ekar ahum pikhibani sanga bagi thormadu da mantri na disability persons singa tingmangi polam pibgi kemamas hogdokani TS Lokesor MLN hairi mihut khanbada soirebadi Manipuri khunaina sound awaba mayok nagani Imphal iski waito maning lakai dangarang multipurpose community hall ama sanga bagi thorumda Sri Lokesor hai lakadru Vidhan Sabha mikhala sin niyom sumna amasung santi oina pangthona bahona bada civil society organization sing amadi miyang asuba thodang lei mirep oiripe sing manungda kanana khwaidi hena miyam gidamak afaba thabak tarokani haibedu khalaga bot thadabana lamdamasi sakhot hanbangam gani maram aduna miyamna achumba afaba mirep khanana ba section prep lawbugi tangai fadabalei Manipur da hauji COVID active case am phuni thoi leiri raj astangana mi 33 nauna COVID-19 positive oiki mioi amana laina asdagi nabadagi lekhide mi edo vaccine kapda be mi ni hairi matam se mi 33 laina ase nabadagi fagalaki Nava Pagalapki sang sa dama pudrani pandasmik anitaru yaure. COVID-19 sana kalong singat bimisi raja polisi da pagpagi tabag leptana chathari ngarang so
Sana kalong ngak tbe miyo itaret pagat no fine chain ki. COVID laiset asi loidriba maram na miyam na COVID appropriate behavior ninti nangang na baraja police ki sero lamada hairi. Nisana kunai di people say tiang amasung masibu ting bada miyam ki thaudang hai hiram da kana ne nabi ki tharoma mangara Imphal is ki kiam gai da pangthokre. Kadana sindu na pangthok patharoma du da resource person singna mayai ka pani sa nabi amang basing batang na marik chum na wa ngang ki. Tabi riba pawasi akas bani Imphal dagini. Ngagsel Mantri Rajnath Singh na hairi Bharat na kay dangoi desu ato palaybag singda akay be piroy adumay namak ato palaybag singna kay haurak labadi laybag as kimiyam aso engam thonda na bagi damak matik saba pakumpido na pina basem sadu na lay. Laknaw dangarang DRDO na siyang kadaba Defense Technology and Test Center amadi Brahmos Manufacturing Center sana ba jatrahun bigi tharom da mantri na hay Bharat amaso Russia gi marakta ngagsel gilam da tengbang pinabata natana kala Sanskriti Rajniti amaso kutniti gi matangda makata na tengbang pinakigani. Brahmos missile si maling ina khwaidiki yang ba guided missile amani haireduna missile sina kunma thoisuba sahi sada Bharat ki tobang amba sakti edu utpangam lihaina mantri na phongdokhi. Laibag sa hujik phawda COVID ki vaccine dose koti samani phuma thoi la contract hena kaukre. Pausi sing dang si phone ri bamaru pausi dam hojik Ngangom Kiran leire Kiran R.K.Gorani Manipuri amasung Tamil cultural confluence Imphal ngarang pangthok kibagi pau Nagaland ga first pa repeal tawnana ba kendra na thok pakhilak pa amasung BJP gi lusing basing amadi kendra gi mantri kaya laktuna mikhal gi vote khom gi pau singna Imphal ngasi phongba pausi singda maroyo pausi wena phongnari Sanalebakta ariba building sing laingak na yengsin bidabana misimina tholak kadrami painare Manipur laingak na building assessment committee gi recommendation mawa lobidre have pauna han headline tori MK Binodini gi mingda Chennai da cultural and actions pangthokaduri have pau amana pausi asigani sub headline tori Iraibakta Congress ki lusingba sing unabada Delhi da wana ngaina duna laiki BJP ki lusingba yumthong khuding da laktuna yengsilli haiba Govindas ki wafam na han headline tori Isel Express ta MG Narega Housing for All ki yamlaba senpam thadok tuwa miyam ki hak matpani haiba Manipur State Panchayat Parishad ki member A Bishoz ki wafam na ahan headline tori Culture and Confluence of Tamil and Manipuri pangtok rehwa pau amasu pausi asida anisub headline tawduna pong Imphal Free Fresh ta Nagaland afaspa repeal tawnaba dabi tawri badu yangsinana ba kendrana panel ama semkre haba pauna ahan headline tawri State CPI gi ahan batangka ki mirap oigada basingi ming lauthokre mirap khar khaktamak thagat kani haba Dr. Nargi wafum amasu pausi asida phongle People's Chronicle da Nagaland afaspa repeal tawnaba gi thabak yangsinana ba panel ama semle haba pauna ahan headline tawri Pono Pamda, Nagaland gi Armed Forces Special Powers Act listing Sopan Yankani par Lautok Nabagi Yang Shinanaba Center na High Level Committee Samkre have a pauna on headline tori. MK Binodeni gi Bart Centenary Gamari Lenana Tamil Nadu da Culture and Confluence Pangtuk Lagani Haba Governor gi Wapamasu Pausi Asigi Ahan Balamai the Phone. Shanghai Express Manipuri da Loktak Pat Khwaidigi Phajawa Pat Ohingani Haiba Kendra gi Mantri Bhupendra Yadav ki Wapam na Ahan headline tori. January manga da mikhal gi matam lauthok laba yai haiba pau amasu pau chi asigi ahan balamai da phone Shanghai Express English ta sahi tara manga da gi tara nipan phau gi manung da laiba ngang sing da vaccine kaplagani frontline workers sing amasung comorbidities laiba senior citizens sing su booster shot kaplagani haiba pau na ahan headline tori na rol gi thodang da Congress ki ATM machine oramba Manipur BJP lakpada ki Jewel of India oire haiba BJP lusingba Samit Patrick ofam na headline tori January ahan basel da PM lakaturi hawa pau masu pau si asigi ahan balamai da phone Huyalan pauda Manipur na mangjil thana na ba BJP ki lingak purkada bani haiba kendra gi mantri Bhupendra Yadav ki wafam na ahan headline tori Manipur Human Rights Commission gi mihuching na hairo ki laikhidrabu Rohit ki imung gi miyosing unaki bagi pau su photo ko kona na pau si asida phone Manipur Melda Governor amasung CM na Manipur amasung Tamil Nadu gi Culture and Confluence ta saruk yakre haina ahan headline tori Gorani Thagat chori Kiran Loisilakpada COVID-19 ningak thoknaba vaccine kapthokpa face mask upa phutaruk lamna leiba khutsam di mai mit tarutana na thamba haiba asama thong sing asingang na chatpinaba mukaning singjari aroibada maroyo pau amuk hana Rajapala Ganesan hairi Manipur asi masak ina khulaba kala Sanskriti leijabalamdam amani
केंद्र सोशल जस्टिस एम्पावरमेंट राज्य मंत्री प्रतिमा भंगमिन इम्फाल स्किल डेवलपमेंट रिहेबिलिटेशन एंड एम्पावरमेंट ऑफ पर्सन्स विथ डिसेबिलिटीज के अनोबा कंपोजिट रीजनल सेंटर संगागनी ngaksel mitra Rajnath Singh hairi Bharatna kaidongoi deso atop laibak singda kaihauba tawroi adubu horok labadi pakhum pigani pauloi jare